होइने फरेने अई यारगेबा इसानि सिंग लुपदा सोइदन कोक्सेतु नाथोखरे हाइदुना सुखलो स्वाइसिदा ताउरगा लाइफम थोकमने अमंबसिदा अइने तगदुइ थबकसिगा कोक्सेत याउद्रगदि अइने तगदुइसे महिदी यालोइ तौरिसे मैसु याउबा यारोइदबनिना अइदि मैसु पुथोरक्त्रे कइनो अइने तगदुइसे अमंबसिदा कदाइदा थीगनी असि खलदना मा पुखरीदुगी मनुंगदा लेरिङे पुखरीगी थोंग्रा मना अदुदगी खोंजेल अमना अंगांग नुपी मचा अमगी पाबा अई खंगे पाबगी कोक्सेतो कायदा लेगे हाइबा असुम नायरकपा मसक लोटपा माइबदो अमंबदुदा स्वाइलावे मा थोंगा अदोमदे यंगथोरे यंगथुकलुबा मतमददी मा ममित मंगना उरे खुद अंगोबो मथिंगतलगा मागी कोक्सेतो पायरगा लेरिबदो मदु उबदा माइबदुना हाइदे इपागी बेमा करी हाइगे पाबा येंगोय इचादी मरमोपी हाइबे इनबिनी कदाय कदाय इपागी कोक्सेतो इपाद पिरो से इचादी मरमोपीनी नुपी मचादुदी मसक्ति उदा खुद मगली खतलगा थौसादना मपादा पाखुम पेरे ngमोय केसु हाइबिरेदा पाबना दुमाइना हाइरगा अइने हेक्ता पीगदब नते पाबा नचादी पाबबु याम वारौरे पाबना पुखरी मनुंगदा अइगी तिन्नुना लेरबा थवाई मिरेलसे सांगलब चही क्या फाजिन्दुना थम्बीबा पाबना करी हाइना वासखिगे पाबा अमतु निंगसिंगबियु हाइदोखिबा वादी पाबा सुंगांगनासि पाबना अइना पुखरीसिगी मनुंगदा इरांगनादुना असि हाइरगा हौखिबा थौदोक पुंबा मसक लोटपा माइबदुगी मिमांगदा अहिंगबा मगु मथंग मथंग सोंगथोरकले नुमितो माइबदु अयुक अदुदा चाक तोकलुबा मतुं फक अमदा हेपलगा कालेनगी नुक्सादा खांगबा ngamdraduna मा पोथादुना लेंगे मतमदने मागी नाइतोम पोक्चबी मचा नुपी तंफाने नुपी मचा गोरे कालेन नुक्सादुदा हई चानिंगबा फावरदुना पुखरी मपालदा हौबा हैनो असंगदो चानिंग मनखदुना मा मथंता लाए पुखरी मपालदुदा मा हराव हराव लाए कनासु याउदा मथंता हैनो चारदबनि हाइबगे मतागु हराव मनखदुना हैनो मखोंदो योरपदा ngairi खुत्ता लेतुम ममा पाइ हैनो पांबिदु तमना लंगी अदुमना लंगबदुदा हैनो असंगबमा येंगबदा हावरगदबा मानबमा पोप लाउना उसादगी केलगलगा पुखरीदुदा ताखरे अंगांग नुबी मचा ओइबगी हौनसा खनखिबा वखलदा होंगदबी तंफानिदो हैनो चानिंगबगी मयाइना पुखरीगी इसिंगदा तावरिबा हैनोदुदा वखलदा चानिंगबगी इफुट फावखिबना तंफा उथक अदुदा पानबा हैनो असंगबदो अतैदु थोइना चानिंगबा फावखिदे पुखरीदा तावबा असंग हैनोदुदा पुनिंगना खोइदाखिबना चै अमा पायरगा पुखरी मपालदुदा पाक्थरगा तंफा हैनोदो लामदुगी थौरांग तौरि इसिंग इनौ ताबा मतम गोइबना पुखरीदुना लाइगा लेरे मचु ओनबा पुखरीदो निमित चप युंगबा मतमदुदा संतुक संगबा मचुदा ओनख्रे अदुबु मसागी चै 18 चंगलकपदा ngairibe मागदी मसी थोइना मरम सुखंगलुथे पुखरीदो मचु ममे तमना तमना माइके खुदिंग दा होंगले इसिंग अदो मरांग मरांग अहिंग नुसित सिलमबदगी पुखरी मपाल दा होरिबा लफु मकोंसिंग अदोमदा नुसित असाबा सिट पावरले नुसित असाबदो पुखरीदुगी अकोइबदुदा उरु उरु लैसिनदुना सिटलम्मे नुसितना सिटलिबदो तंफादी मसादा चंगलमथे मादी हैनौदु लामदुगी कन्ना तौरि असुमना तौरिङे तंजादुदा खंगौदना मखोंग नामदु पुखरीगी लैराइ मपादुदगी सितदुना इसिंगदा तासिले अदुमने हेक तासिनबगा मसादो तिंफा काफुइन नपदौना तौबगी इथिलमा मसादा फावरमे मखोंगी थांबदो इसी सिथबदौना तौवे मा इरोइबगा हैत्रे इसिंगदगा तासिले मसादो थकत पाखत फावरे अदु थकत मंदन मा लाव फाव ngamjadre laying pumba tam tamna phajankhre laying pumba phajinkhrebada masado pukhri gi layai mapal da hoba napi singdu da pairaga masado layai tamna kakatna bohonarame matamdu da khangudana makhoi gi pukhri gi ising do magi mita langna phanamu ngamdraba ka hena jiri jiri haidna wakhalakpadamna manba su tawre khangudana magi ye thangba khongduda kanagumba magi khunna pairaga khangching chingthadugi tawba
ꯃꯥꯟꯕꯒꯤ ꯁꯃꯤꯠ ꯃꯁꯥꯗ ꯐꯥꯎꯔꯛꯂꯦ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯇꯝꯐꯥ ꯑꯔꯣꯏꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯂꯣꯏꯔꯛꯄꯗꯧꯅ ꯐꯥꯎꯋꯦ ꯀꯟꯈ꯭ꯔꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕꯗꯣ ꯂꯥꯛꯄꯣꯏ ꯐꯣꯏꯕꯣꯏ ꯄꯥꯏꯔꯒ ꯃꯄꯥꯜꯗꯣ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯨꯠꯇꯨꯅ ꯍꯨꯃꯥꯡ ꯊꯣꯛꯂꯦ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯅ ꯆꯣꯝꯂꯞ ꯄꯥꯏꯁꯤꯜꯂꯝꯕ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯃꯀꯥꯁꯤꯡꯗꯣ ꯀꯨꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ ꯈꯣꯡꯖꯥꯏ ꯅꯥꯄꯤꯒꯤ ꯃꯀꯥꯁꯤꯡꯗꯨ ꯏꯁꯤꯡ ꯏꯃꯥꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅ ꯁꯤꯠꯄꯗ ꯏꯄꯥꯛ ꯏꯌꯥꯏꯗꯨꯗ ꯆꯔꯥ ꯆꯔꯥꯗꯨꯅ ꯇꯥꯎꯗꯨꯅ ꯂꯩ ꯃꯁꯥꯗꯣ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯃꯄꯥ ꯇꯥꯅꯕ ꯂꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯀꯥꯛꯐꯩꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯏꯈꯦꯡ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯄꯒꯨꯝ ꯂꯥꯏꯖ ꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯤꯛꯊꯍꯟꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗꯨꯗ ꯂꯩꯈ꯭ꯔꯦ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯀꯣꯡꯒꯣꯟ ꯈꯔ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯀꯥꯔꯝꯂꯒ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯏ ꯊꯥꯡꯗ꯭ꯔꯕ ꯇꯝꯐꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯒꯠꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯂꯛꯂꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯊꯤꯜ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯥꯂꯦꯟ ꯅꯨꯡꯁꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯝꯊꯈꯤꯕ ꯃꯥꯏꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯨꯃꯤꯠꯁꯨ ꯅꯣꯡꯆꯨꯞ ꯆꯤꯡꯌꯥ ꯊꯥꯡꯂꯝꯂꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯊꯣꯡ ꯁꯦꯕꯥꯛ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯗꯤ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯃꯗꯁꯨ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯕꯅꯤ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠ ꯁꯤꯡꯅꯕ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟꯗ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯒꯗꯧꯔꯦ ꯅꯍꯥꯟꯈꯩꯗꯤ ꯃꯥꯡꯒꯣꯟꯗ ꯆꯨꯝꯅ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯌꯨꯝꯊꯪꯅꯕꯗꯒ ꯁꯥꯟꯅꯕ ꯆꯠꯂꯝꯒꯗ꯭ꯔꯥ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯏ ꯑꯝꯇꯕꯨ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯏꯕꯗꯨ ꯊꯥꯡꯅꯕꯗ ꯃꯆꯥꯅꯨꯄꯤ ꯍꯪꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯆꯥꯒ ꯇꯤꯟꯅꯕ ꯑꯇꯩ ꯃꯔꯨꯞꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯪꯂꯨꯔꯕꯁꯨ ꯉꯁꯤ ꯂꯥꯛꯇꯦ ꯄꯨꯟꯗꯦ ꯁꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯂꯦ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯐꯪꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯃꯥ ꯇꯟꯅ ꯍꯜꯂꯛꯂꯦ ꯋꯥꯈꯜꯗ ꯈꯜꯂꯛꯑꯦ ꯃꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯋꯥꯡ ꯊꯥꯡꯕ ꯄꯨꯈ꯭ꯔꯤ ꯀꯥꯆꯤꯟꯗ ꯍꯩꯅꯧ ꯍꯦꯛꯄ ꯍꯦꯛ ꯍꯦꯛ ꯆꯠꯄꯅꯤ ꯅꯍꯥꯟꯁꯨ ꯃꯊꯟꯇ ꯍꯩꯅꯧ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯏꯗ꯭ꯔꯦ ꯑꯩꯅ ꯁꯨꯛ ꯋꯥꯅ ꯊꯤꯔꯒ ꯃꯥ ꯍꯩꯅꯧ ꯃꯈꯣꯡꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯞꯐꯤꯡ ꯍꯩꯅꯧ ꯃꯈꯣꯡꯗꯨ ꯇꯝꯅ ꯂꯥꯛꯑꯦ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯌꯥꯗꯨꯗ ꯃꯀꯣꯛ ꯂꯤꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯦ ꯋꯥ ꯉꯥꯡꯕꯒ ꯅꯪꯗꯦ ꯑꯃꯨꯛꯇꯪ ꯏꯄꯥꯒꯤ ꯕꯦꯝꯃ ꯇꯝꯐꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯥꯏꯕꯗꯨ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯆꯥꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯊꯝꯃꯦ ꯇꯝꯐꯥꯒꯤ ꯊꯥꯖꯤꯟꯗꯣ ꯏꯁꯤꯡꯗ ꯋꯥꯡꯈꯠꯂꯝꯃꯦ ꯇꯝꯐꯥꯒꯤ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯈꯪꯂꯦ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯃꯍꯥꯛꯅ ꯎꯔꯤꯕꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯂꯦꯛꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯤꯍꯨꯜꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯆꯥꯕꯨ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯇꯝꯐꯥ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯐꯨꯛꯇꯗꯤ ꯈꯨꯝꯂꯣ ꯀꯩꯗꯧꯒꯦ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯔꯗꯤ ꯅꯪꯕꯨ ꯈꯨꯝꯃꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤꯁꯦ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯄꯥ ꯑꯩꯅ ꯋꯥꯅ ꯈꯥꯡꯕ ꯏꯇꯧꯁꯦ ꯌꯦꯡꯅꯤꯡꯗꯨꯅ ꯅꯪ ꯏꯄꯥꯕꯨ ꯂꯥꯛꯅꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯅꯪꯒꯤꯁꯦ ꯏꯄꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯊꯑꯣꯏꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯏꯄꯥꯒꯤ ꯕꯦꯝꯃ ꯍꯧꯒꯠꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯤꯡ ꯀꯞꯇꯨꯅ ꯃꯆꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯧꯕꯗꯨ ꯊꯪꯅꯕ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕ ꯇꯥꯕꯗꯒꯤ ꯃꯐꯝꯗꯨ ꯀꯅꯥ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯎꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯈꯔꯅ ꯆꯪꯗꯨꯅ ꯃꯥꯏꯕꯗꯨ ꯊꯦꯝꯃꯤ ꯃꯁꯥꯒꯤ ꯅꯨꯄꯤꯁꯨ ꯁꯤꯈꯤꯕ ꯆꯍꯤ 3 ꯍꯥꯏꯔꯛꯂꯦ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜ ꯍꯥꯏꯕꯕꯨ
ꯁꯨꯞꯅꯇꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯈꯛꯇꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯁꯤꯕꯅ ꯉꯝꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯁꯤꯗꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯦ ꯐꯤꯕꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯗꯨꯃꯛ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯁꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯄꯝꯗꯨꯅ ꯁꯨꯃꯥꯡ ꯐꯥꯎꯕ ꯃꯥꯏꯕꯗꯣ ꯍꯤꯡꯅꯤꯡꯅ ꯀꯞꯇꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯣꯠꯂꯣꯏꯅꯕ ꯃꯪꯂꯣꯝꯗ ꯊꯧꯔꯥꯡ ꯇꯧꯅꯕ ꯇꯧꯔꯛꯏ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯗꯤ ꯃꯌꯥꯝꯒꯤ ꯄꯣꯠꯂꯣꯏꯅꯐꯝ ꯃꯐꯝꯗꯨꯗ ꯄꯣꯠꯂꯣꯏꯕꯤꯒꯅꯨ ꯏꯪꯈꯣꯜ ꯆꯥꯏꯈꯣꯏꯁꯤꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕꯤꯔꯣ ꯑꯩꯒꯤꯗꯤ ꯏꯆꯥꯁꯤꯅ ꯑꯔꯣꯏꯕꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯔꯁꯨ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯅꯕ ꯏꯆꯥꯒꯤ ꯃꯣꯡꯐꯝꯁꯦ ꯑꯅꯛꯄꯗ ꯑꯣꯏꯍꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡꯅꯤꯡꯅ ꯀꯞꯂꯤ ꯃꯥꯏꯕꯗꯣ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯗꯨꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯅꯕ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯄꯣꯠꯂꯣꯏꯅꯕ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯦ ꯄꯨꯡ ꯌꯩꯕ ꯏꯁꯩ ꯁꯛꯄꯁꯨ ꯂꯣꯏꯅ ꯂꯥꯛꯂꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯥꯇꯣꯟꯅꯕꯒꯤ ꯃꯊꯛꯇ ꯍꯤꯞꯍꯜꯂꯒ ꯂꯐꯨ ꯃꯀꯛ ꯑꯃꯗ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯊꯝꯃꯦ ꯀꯨꯁꯨ ꯆꯟꯕ ꯂꯣꯏꯔꯛꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯐꯤꯅ ꯈꯥꯖꯤꯜꯂꯒ ꯑꯅꯧꯕ ꯐꯤꯖꯣꯜ ꯍꯣꯡꯕꯤꯔꯦ ꯑꯗꯨꯒ ꯀꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯇꯧꯒꯗꯕ ꯃꯥꯒꯤ ꯂꯩꯀꯠ ꯇꯝꯕ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯣꯏꯅꯕ ꯀꯣꯟꯊꯣꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯀꯨꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯦ ꯁꯤꯡꯉꯝꯗꯅ ꯁꯤꯔꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯏꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗꯨꯗ ꯃꯈꯨꯠꯇꯨꯅ ꯃꯩ ꯆꯨꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈ꯭ꯔꯦ ꯃꯥꯏꯕꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯆꯥꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯟꯊꯣꯡꯗ ꯄꯣꯠꯂꯣꯏꯔꯦ ꯑꯍꯤꯡ ꯏꯆꯤꯛ ꯎꯟꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯄꯣꯠꯂꯣꯏꯕꯗꯣ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯦ ꯅꯨꯄꯤ ꯃꯈꯩꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯃꯁꯥꯒꯤ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯣ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯄꯨꯈ꯭ꯔꯤꯗ ꯏꯔꯨꯞꯄ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯔꯨꯞꯀꯅꯤ ꯍꯥꯏꯕꯒ ꯃꯁꯥꯗ ꯆꯪꯂꯝꯗꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩ ꯃꯤꯂꯨ ꯄꯤꯔꯥ ꯏꯆꯦꯜ ꯅꯥꯏꯅ ꯇꯨꯃꯤꯟ ꯐꯝꯂꯦ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯎꯔꯛꯏ ꯍꯦꯛ ꯂꯩꯗ ꯂꯩꯔꯨꯕꯣꯏ ꯅꯤꯡꯉꯤ ꯃꯆꯥꯗꯣ ꯉꯥꯏꯍꯥꯛꯇꯨꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯨꯛ ꯁꯥꯟꯅꯩ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯎꯔꯛꯏ ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯄ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯤꯠꯂꯦ ꯂꯐꯨ ꯃꯨꯔꯨꯝꯗꯒꯤ ꯂꯣꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯆꯦꯞꯂꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯃꯨꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯃꯥꯏꯕꯗꯨꯗ ꯌꯦꯡꯂꯛꯏ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯄꯥꯕꯥ ꯄꯥꯕꯥ ꯃꯥꯏꯕꯗꯨ ꯏꯉꯛ ꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯅꯣ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯜ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀꯧꯔꯛꯂꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯐꯨ ꯃꯈꯣꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯒꯤ ꯃꯆꯥꯗꯤ ꯉꯁꯤ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄꯥꯕꯥ ꯄꯥꯕꯥ ꯑꯩ ꯍꯩꯅꯧ ꯆꯥꯅꯤꯡꯉꯦ ꯑꯝꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯈꯨꯠꯇ ꯍꯩꯅꯧ ꯑꯁꯪꯕꯗꯨ ꯄꯥꯏꯔꯒ ꯂꯐꯨ ꯃꯈꯣꯡꯗꯒꯤ ꯀꯧꯔꯛꯄ ꯃꯆꯥꯅꯨꯄꯤꯗꯨ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯂꯐꯨ ꯃꯈꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯁꯤꯟꯕꯒ ꯃꯥꯅ ꯎꯔꯝꯕ ꯁꯛꯇꯝꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯂꯐꯨ ꯃꯈꯣꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒꯥ ꯃꯄꯥꯗꯨꯗ ꯐꯝꯂꯒ ꯃꯈꯨꯠꯇ ꯍꯩꯅꯧꯗꯨ ꯄꯥꯏꯔꯒ ꯀꯧꯔꯛꯏ ꯄꯥꯕꯥ ꯑꯩ ꯁꯤ ꯂꯩꯔꯦ ꯍꯩꯅꯧꯁꯦ ꯑꯃꯨꯛꯇ ꯈꯣꯛꯄꯤꯌꯨ ꯄꯥꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯧꯔꯛꯏ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕ ꯃꯥꯏꯕꯗꯣ ꯊꯣꯡꯒ꯭ꯔꯥ ꯅꯥꯛꯇꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯁꯤꯡꯒ ꯂꯩꯒ ꯎꯍꯧꯗ꯭ꯔꯦ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯈꯣꯡꯅꯦꯠꯅꯔꯨꯕꯗ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯦ ꯏꯁꯤꯡꯅ ꯃꯁꯥꯗꯣ ꯆꯣꯠꯂꯕ ꯃꯇꯝꯗꯨꯗ ꯃꯍꯥꯛ
ताइबंग वखल तारकपदों मसादो हौजिक्ति फाउरले मांगना हौजिक्ता उखिबदो अबुक हना सक्तम मदु उखिद्रे हौजिक्ति मा पुखरी मनुंगदा ओना थोइना हिंगनिंगना कबलले इपागी बेमा नंगु अमुक्तदि हलक्को इपागी बेमा मा लाइजे इरोल नुंगदुदा इरुपलगा मई ओगला इमुंगदा चंगलगा अमुक तुमिन मागी कादुदा कप्पगले कपकै कपलगा माग हौजिक्ति तुमिन अमुक फुंबंगना दुनले मा तुमिनदा फुंबंगना न लेरमलगा करी खल्लुरबनो खंगदे मागी कागी थोंनाउदो हांगदोए कोंथोंगलोमदा पोलोइरिबा संस्कारगी मरीदुदा येंगनेंगना मिलु पिरांग इहौए अदुबु पुंगनिंगददि खल्ले संस्कारगी मरीसिना मुत्खिबा ngairake अहिंग नुंगया चबुक लोलपा मतमदा उचिनाचिन पोलोइबदु लोरे पोलोइबु लोरकपदा हौजिक्ति खुनगी पोलोइबा यावबा मिसिंगदो मयुमदा हनखरे माग मथंदा लेबु नुंगाइरे मखोय अतै खरसु लेकपि हाइदुना लाकपदो मागना सिकांग कांगदुना मसाना याद्रे फना कन्नदे हाइजबने अदुबु माना यामंद्रबदुदा लेकाइगी मियुसिंग अदुसु होय माइ हाइंगमदना मयुमदो थादुकलगा चतखरे मथंदा इचिक हुनबा मतमसिदा पोलोइबा यारंबसिंगदुना हनखरबदा मा इमुंगदगी चरै फेजुम अंगौबा लेंयान कुक्से तौदुना मा अहिंग ममै ओइरलबा मतमदुदा मथंदा कोंथोंगलोमदा थोगले कोंथोंगदा मैतालना वाखै किबगी उत ओलबा मोंफम मदुदा चफु अहिंग बमा पाइरगा थोगले असुमने एक थोगलपगा खंगौदना मखुतना उत मैताल खरा चफु अहिंग बदुगी मनुंगदा हापसिल्ले अदुगा मचागी मिथिन चैदु पाइरगा पुखरी मपालदु तमना लाए पुखरी मपालदुगी लफु मखोंग अदुदा हेक यौबगा मफम चपचाना लफु मखोंग मपादा थमलगा हौजिक्ति मचिनदा लैवातुना सोनबा हौरकले अमम मंगान सेटनरो असी हाइरदुना मचिनदा मुरुम सोले असुमने एक सोनबगा खंगौदना लफु मखोंग अदुगी अकोइबदा मुसुक मुबा उरु लेसिनबा नुसित अकनबमा सिचलकपा हौरे मरक अदुदा कदोमदगिनो खंगौदे मागी मचानुपी तंफादो मसादा ई अमता थांगदना फने खोइदोम सेट मसमना इफा इसिंग मनुंग अदुदगी फुकलाउना फाउगलकले अदुगा कपना मपाबु येंग हाइरे पाबा करिगिनो नंगना अइबु मु कौरगलिबा अइदी अहिंग नत्रे अइगी हक्चांगदी मैतालना वाखैखिबा लोइदुना उतोंखरे पाबा नचादी थवाई मिरेलने सुमनतगी मई इसिंग नुंसित मालेम अतिया मयाय मंगा पुनम हौजिक्ति सेतोंनख्रबनि पंथौ आइसु खंगी पाबगी मतिक मयाय तौबु ngamba अदुबुनि पंथौ नचागी थवाई मिरेल फाजिन भोटनरिबदो अरिमबनि माइबदु मचागी थवाई मिरेलदो फाजिनबा तौरमबदु तोकलगा अमु मचागी थवाई मिरेलदो येंगना हाइरे इपागी बेमा इपाबु करी ओइरसिगे इचादी पिग्न उले नंगदुना पलेमना मासु ngantana kainarido इमो इचादी इपागी सजिक थबानी इचाबु करमना इपाना लापथोकलगा थमगनी सिख्रबसु इचागी थवाई मिरेलबु इपाना खोइतासे नुक्सिसे इचागी थवाई मिरेलसे इपाना पामु मनख्रदुना कोंथोंग मपासिदा इचागी मंग ओहेलिबनी इपाने इचागी उत्मैता इकुत पेन पेकपा यानबा असी हायरगा माइबदुना हिंगनिंगना कपले नचाइबु करी ओइरसिगे इपाना वाबा मतौसे नचादी थांगैसिंग येंगबा ngamdre पंथौ निंगमद्रबा अइगी थवाइना ताइबंग मिरमलेन अमदि लाइरमलेन अनिगी ताइनफमना अहांगबा मिरा लंबा होय निंगमदबा वैचाक पुदुना अहांगबदा कोई पाइदुना साकप तोइन पाइबि सेक्लागु पाइदुना लेरे पंथौ वारीसिगी तरामतु सुबा तांकक मतांग असिद लोसिंदर मयामना वारीसिबु ताबिरगा अदोंगी मोत अदु कमेंट थंबिरमु अमदि चैनल असिबु नुक्सिबिदुना लाइक अमदि सब्सक्राइब तौबा काउबिगनु लोसिलकपदा मयामबु
ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ